Kurumjari, Times of Manipur Tom TV, The Morning Talk, Raising the Voice, Ming Tabi, Kwai Punamaku, the Mendro Kemsana Taram Noxeri. Nasi Pan the Pong Libaton, Tongan Paul Singa, Kadikam Paul Sing the Maru Paul Sing, where we have a do, Miam Puna coming in with Tanzam, Tong Hana Lozage. Nasi Pan the Pong Paul Sing Manunda, Helen Paul Paul Seda, IPS officer Amana, BDP person, Ani Miam among the Serak Picre. Serak people video viral oikre, Yaning the war from Supong, not have a pause now, Helen Paul Hanba. Damai the Pongba Hanba Paul, Wedi, Edomakata Paul Singda, CM, Umang Lamlaki, Sa Usik, Yokanaba Todang, Lominasi, CM the Shia Load the Manipuri State, Biofuel, what Kimi Pampang Tokre, Paul Washington, Anisho Paul, Wedi, Eduate Makata, Paul Singda, Kumza, Lissing and Tratu Tratiat Academic Awards and Land Tokre, ADC Chemical, Nonju Taluriga Pangtok, Nobakibin and whatever Lokre, Amit Shah, Mastranga, the Impanda Lakadori, Coronavirus, Manipuragi sample Amasu, test Tonaba, known Takre have a boxing sina, where Whelan Pawgi, Hanbalamai the Pongba, Mapungwe boxing oily. Ide Park Paw Sidana, India the Hanboina, Forest Department, online Petal Hangtokre, Madam Southern Lamaki Usik, Hatpatokasi have a pausna, Hanbawere, Adu Makata pausing the Union Home Minister Amit Shah Manipur Lak Abayai, Project Kaya Sangabolo, Urep Yung Tamlagani. Haya Pawasan and Isho Paw, Wega Atoba Pawsida, Howardly Banahas in the Taxi Kasi Kangasat Patangai Pade, Interaction Program Pang Tokre, Mohosi Lamba, Kungatu Tan Tokre have a Pawsana, Ye Paki, Ahanba Pawsing Wedi. Narol Todang Paw Sedana, Forest Monitoring, Dynamic and Interactive Website online portal loans Tokre. Sing me sing the Sanabini Hydun Lamlakisa, Ussing Hat Patoklusi have a ministry appeal, Equa Hana Paw and Fongi, Adoto Paw Sing the Kevin and Angalwadi, had persing the honorarium Hankanam Aya, Picre have Paws and Isho Paw Wedi. At a Makata Paw Sing the Palana Sinam, the suspend Tokibataka Pongdok Nerli, was asking the Pangtak and a Pabiro heavy Kong Sanksi Lagani Santa Kumar. Emily Young Tom Hawkip, boys sample low with the Luina, lying set of the Yaragani Hanakan, Cray have a Paw Snakeway. Narol Taudangi, Apungwe Pausing Wedi, Pongna Pampau Sedana, Coronavirus, India the positive over Masing Teres Shure. COVID-19 Hen Minister State Singa video conferencing Tokre. Indo Myanmar border Yamna Kupna section Torang Lokapamato Tari expert. Me Changal Tanaba Kunzasina Upashino Lambi Tinkre have a pausina, a quay Ahan Mapungwe Pausing Wedi, do Makata Pausing the Manipur Legion Service Lingaba is that German Ayawa Picre have Paw Mushiori, do Ato Pausing the Ozasing Paviro Hybakongjang, Sanction Gadori, MNRF Kimapan supervising the Pangtokre, Babishna Mishi, Home Look Super Investigation Report, Quarter Picket Cray have Pausina, Pong from Pausegi, Apungwe Pausing Wedi. Sangai Express COVID-19. Lebak Humdragani Panda Santokre, CQ Masing Lising of Hum Sama Kunitoi Sukre, Haya Pausna Hanma banner line Ori, Adu Matungweba, box item the COVID-19 awareness program Pang Tokre Haba, Pau Yori, Tongan the hand grenade, Tabal Songba, Miam, Tomjin Cre, like Pongre Haba Pausna, Sangai Punga Adu Pungweba Pausing Ori. Sanalebak Pausidana, Luna Yadam Salai Quarry Sing, Sinjin High Court of Manipuna Pikibaya Tang Lengang Tosadre, Stol Crusher Amazon Quarry to the Sing. Ngapigani stall crusher amasung kwari natural gi ising masu oran bo oidam lei have paus na banner headline oide adua makata pausing do umangi pothok posin tawbada yengsinna online pattern hangdokre edc mikal thataruk ye thokpada kebin en ayaba yare mauna ha matum lingi da naha amana namduna phamlan kre have pausna sanare bak pausegi ahan balamai da phongba mapungyo pausing ori adu isel express na ain kaina umangi pothok Pushin but check Tona Chief Minister web application any loans to create Habashina Hanba Power, Adu Atopa, Pau Singda, Tabak Subasa Kiba Machine Pangle. Me Ayamana Pau Segi Headline Yang Lagatokibana, welfare scheme sing Mapumpana Mun Kangre have with Tamgi Wapam called Tawi Adua, Ato Pau Singda, 10 exam the Asaba Kuntragni Toy Shilamba Taruk Tan Tokre. Union Home Minister Amit Shah Tha Sigaman the Manipur Lakadori, Yashina Purakre, Haksang Logani. Police Inspector Kergi Pam Hongdok Ongjin Tokre have a Pawasna. Eastern Express Mapungwe Pawsing Wedi, and Lumsing but times Tana. Manipura, Ahan but policy pothok, sec Tonava online patent lost Tokre. Men power Watpana Hidak Webana. See Nova Yaraba Pambi Sing Mapung Panatu Pungamdri have a ship Mr. Wapam Kotawi, Adu Atopa Pawsingana, Manipur Saktam, Kaidanaba, Sin the Kak Law, Wina Tawi, Karam Sham have Pawsna, Ahanba, Pawsing Wedi, Adu Makata Pawsinda, Lambdom Si, Sanaroi Kaya Putok Podamato Tai, Ranjit, have a Paw Yori, Bom Tamlamle Wakat from Satakre have a Paw. Second the Nung Language Quotpa Impal to the Helabusing, a sea, Sinaba Kangan Cray have a ship Mr. Wapam, Aduga, Mayaka Sinjang and Harol Kaya Mangali,
ꯊꯤꯡꯍꯧꯗ꯭ꯔꯒꯗꯤ ꯇꯝꯕ ꯉꯝꯗ ꯐꯤल्म ꯑꯃꯗ ꯂꯥꯛꯂꯕ ꯌꯥꯏ ꯍꯥꯏꯕ ꯅꯦꯝꯆꯥꯛ ꯀꯤꯞꯒꯦꯟꯒꯤ ꯋꯥꯐꯝ ꯌꯥꯎꯁꯪ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯅꯠꯇꯅ ꯑꯇꯩ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏ ꯕꯦꯕꯤꯁꯅꯥ ꯃꯤꯁꯤ ꯁꯤꯕꯤआꯏꯅ ꯊꯦꯠꯈꯤꯕꯒꯤ ꯃꯈꯥ ꯇꯥꯕ ꯔꯤꯄꯣꯔꯠ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯝꯖꯤꯡꯕ ꯇꯥꯏꯝꯁꯀꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯕ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯣꯏꯔꯤ ꯉꯁꯤ ꯑꯁꯤꯒꯨꯝꯂꯕ ꯏꯝꯐꯥꯜꯗ ꯐꯣꯡꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯁꯦꯅꯤꯌꯔ ꯖꯔꯅꯦꯂꯤꯁט ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯄ꯭ꯔꯗꯤꯞ ꯐꯟꯖꯧꯕꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤ ꯇꯥꯃꯣꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯃꯣ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯅꯔꯤꯕ ꯄꯥꯎꯁꯦ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯣꯔꯦꯁꯀꯤ ꯄꯣꯠꯊꯣꯛꯁꯤꯡ ꯆꯦꯛ ꯇꯧꯅꯕ ꯑꯣꯟꯂꯥꯏꯟ ꯄꯦꯇꯔꯟ ꯂꯣꯟꯆ ꯇꯧꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯍꯥꯟꯕ ꯐ꯭ꯔꯟ ꯂꯥꯏꯟꯗ ꯐꯣꯡꯕ ꯄꯥꯎꯁꯤꯡ ꯑꯣꯏꯔꯤ ꯑꯗꯣ ꯃꯁꯤꯃꯛꯇꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯂꯧꯏ ꯑꯗꯨꯒ ꯉꯔꯥꯡ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯋꯦꯕꯁꯥꯏꯠ ꯄꯦꯇꯔꯟ ꯂꯣꯟꯆ ꯇꯧꯕꯗꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯍꯥꯠꯄꯒꯤ ꯇꯣꯛꯁꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯎꯃꯪ ꯋꯥꯃꯪ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯃꯄꯨꯡ ꯐꯥꯔꯤꯕ ꯎꯁꯤꯡ ꯌꯥꯟꯊꯠꯄꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯁꯤ ꯍꯥꯏꯕ ꯑꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯇꯧꯈꯤꯕ ꯑꯄꯤꯜꯁꯨ ꯉꯁꯤ ꯄꯥꯎꯁꯤꯡ ꯂꯣꯏ ꯀꯣꯠ ꯇꯧꯅꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯃꯁꯨꯡ ꯅꯧꯅ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕ ꯌꯥꯒꯦ ꯁꯤꯒꯤꯁꯤ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡ ꯂꯥꯛꯑꯦ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯋꯥꯏꯜ ꯂꯥꯏꯐꯄꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁꯠ ꯑꯗꯨꯒ ꯅꯦꯆꯔꯦꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯁꯤꯜꯂꯛꯄ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯁꯤꯜꯂꯛꯏ ꯁꯔꯀꯥꯔꯒꯤ ꯆꯪꯁꯤꯜꯂꯛꯏꯁꯤ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯂꯩꯔꯦ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯁꯤꯅ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯤ ꯍꯤꯡꯕ ꯃꯤꯗ ꯅꯠꯇꯅ ꯖꯤꯕ ꯄꯥꯟꯕ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯗꯨꯒꯤ ꯑꯀꯤꯕꯁꯨ ꯂꯩꯅꯔꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯁꯣꯝꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒ ꯃꯈꯥ ꯇꯥꯅ ꯐꯣꯔꯦꯁꯠ ꯗꯤꯒ꯭ꯔꯦꯗꯦꯁꯟ ꯊꯣꯛꯍꯜꯂꯣꯏ ꯑꯗꯨꯒ ꯋꯥꯏꯜ ꯂꯥꯏꯐꯀꯤ ꯀꯟꯅꯤꯒ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯐꯕ ꯋꯥꯐꯝ ꯂꯥꯏ ꯈꯜꯂꯦ ꯑꯗꯨꯒ ꯇꯁꯦꯡꯅꯗꯤ ꯑꯅꯤꯁꯤꯁꯨ ꯌꯥꯝ ꯏꯟꯇꯔꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯋꯥꯏꯜ ꯂꯥꯏꯐ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤꯁꯤꯁꯨ ꯃꯤ ꯁꯥ ꯇꯥꯟꯕꯗ ꯁꯤꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯥ ꯇꯥꯟꯕꯗ ꯁꯤꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯗꯤꯒ꯭ꯔꯦꯗꯦꯁꯟ ꯃꯥꯒꯤ ꯐꯣꯔꯦꯁꯠ ꯂꯩꯁꯤꯜꯂꯛꯇꯕꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯂꯩꯁꯤꯜꯂꯛꯇꯕꯒꯤ ꯃꯆꯤꯟꯖꯥꯛ ꯂꯩꯁꯤꯜꯂꯛꯇꯕꯒꯤ ꯁꯤꯕꯁꯤꯅ ꯍꯦꯜꯂꯝꯒꯅꯤ ꯃꯥꯡꯁꯤꯜꯂꯛꯄꯁꯤꯅ ꯍꯦꯜꯂꯝꯒꯅꯤ ꯑꯗꯨ ꯇꯁꯦꯡꯅ ꯌꯥꯝ ꯊ꯭ꯔꯁꯁꯤ ꯁꯤएमꯅ ꯍꯥꯏꯕꯤꯔꯤꯗꯨꯁꯨ ꯑꯩꯈꯣꯏꯅ ꯐꯣꯔꯦꯁꯠ ꯀꯟꯒꯗꯧꯅꯤ ꯍꯥꯏꯁꯦ ꯐꯣꯔꯦꯁꯠ ꯀꯟꯕꯁꯤꯗ ꯃꯁꯥꯅ ꯑꯗꯨꯝ ꯋꯥꯏꯜ ꯂꯥꯏꯐ ꯃꯁꯥꯅ ꯑꯗꯨꯝ ꯀꯟꯕ ꯈꯔꯗꯤ 80% ꯂꯥꯛꯈ꯭ꯔꯅꯤ ꯁꯥ ꯇꯥꯔꯒ ꯍꯥꯠꯄꯗꯁꯨ ꯈꯔ ꯁꯤ ꯑꯗꯨꯒ ꯁꯥ ꯇꯥꯔꯒ ꯍꯥꯠꯄꯗ ꯁꯤꯕꯗꯩꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯗꯤꯒ꯭ꯔꯦꯗꯦꯁꯟ ꯃꯥꯒꯤ ꯍꯦꯕꯤꯇꯦꯠ ꯃꯥꯡꯁꯤꯜꯂꯛꯄꯒꯤ ꯂꯩꯐꯝ ꯂꯩꯁꯤꯜꯂꯛꯇꯕꯒꯤ ꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯁꯤꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯨ ꯂꯩꯉꯥꯛꯅꯁꯨ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯩꯅꯔꯝꯒꯅꯤꯅ ꯈꯟꯖꯩ ꯇꯥꯃꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦꯒꯤ ꯁꯤꯟꯐꯝꯗꯁꯨ ꯂꯩꯕ ꯉꯥꯛꯇꯅꯤꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯒꯤ ꯗꯤꯔꯦꯛꯇꯔ ꯑꯩꯈꯣꯏ ꯉꯥꯉꯣꯝ ꯎꯠꯇꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯏꯆꯟ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯉꯤ ꯃꯍꯥꯛꯀꯤ ꯄꯥꯎꯁꯤ ꯃꯤ ꯑꯌꯥꯝꯕꯅ ꯄꯥꯎꯆꯦꯒꯤ ꯍꯦꯗꯂꯥꯏꯟ ꯈꯛ ꯌꯦꯡꯂꯒ ꯇꯣꯛꯈꯤꯕꯅ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤ ꯃꯨꯟꯅ ꯈꯪꯗꯕꯒꯨꯝ ꯇꯧꯔꯦ ꯍꯥꯏꯕ ꯎꯇꯝꯒꯤ ꯃꯤꯄꯥꯏꯅ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯏ ꯃꯁꯤꯃꯛꯁꯨ ꯑꯆꯨꯝꯕ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯃꯇꯝ ꯂꯩꯅꯗꯕꯅꯤ나 ꯄꯨꯟꯅ ꯄꯥꯕ ꯉꯝꯗꯕꯒꯤ ꯍꯦꯗꯂꯥꯏꯟ ꯈꯛ ꯌꯦꯡꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯥꯛꯑꯕ꯭ꯔꯥꯅ ꯈꯜꯂꯤ ꯃꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯥꯃꯣ ꯀꯩ ꯃꯣꯠ ꯊꯝꯕꯤꯅꯤꯡꯒꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯍꯦꯗꯂꯥꯏꯟꯗꯪ ꯌꯦꯡꯕꯒꯤ ꯆꯠꯅꯕꯤꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯇꯁꯦꯡꯅ ꯍꯦꯟꯖꯜꯂꯦ ꯍꯥꯟꯅ ꯍꯦꯟꯖꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤ ꯊꯕꯛ ꯆꯤꯟꯅꯔꯛꯄ ꯍꯥꯟꯅ ꯊꯕꯛ ꯆꯤꯟꯅꯉꯩ ꯀꯩꯅꯣꯗ ꯍꯣꯇꯦꯜ ꯍꯣꯇꯦꯜ ꯐꯝꯃꯒ ꯄꯨꯡꯈꯥꯏ ꯑꯃ ꯐꯝꯃꯒ ꯄꯨꯡ ꯑꯃ ꯐꯝꯃꯒ ꯑꯌꯨꯛꯁꯤꯗ ꯈꯕꯔ ꯐꯥꯕꯒꯤ ꯃꯇꯝ ꯂꯩꯅꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯍꯦꯗꯂꯥꯏꯟ ꯑꯃ ꯌꯦꯡ ꯇꯣꯛꯄꯒꯤ ꯑꯗꯒꯤ ꯍꯣꯔꯦꯟ ꯀꯩꯅꯣꯗꯤ ꯌꯦꯡꯉꯨꯔꯒꯦ ꯑꯣꯟꯂꯥꯏꯟ ꯌꯦꯡꯉꯨꯔꯒꯦꯅ ꯇꯧꯕꯒꯤ ꯄꯣꯠꯁꯤ ꯈꯔ ꯂꯥꯛꯄ ꯑꯗꯨꯒ ꯇꯧꯕꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯈꯕꯔꯁꯤꯡꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯁꯨ ꯍꯦꯗꯂꯥꯏꯟꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯥꯅꯤꯡꯅꯕꯒꯤ ꯃꯑꯣꯡꯗ ꯁꯤꯜꯂꯒꯗꯤ ꯍꯦꯗꯂꯥꯏꯟ ꯄꯤꯕꯗꯁꯨ ꯂꯩ ꯃꯥꯒꯤ ꯑꯥꯔꯠꯅꯤꯅꯕ ꯁꯦ ꯍꯦꯗꯂꯥꯏꯟ ꯄꯤꯕꯗꯨꯗ ꯃꯈꯩ ꯍꯥꯏꯅ ꯃꯥꯏꯁꯤꯐꯥꯎ ꯌꯦꯡꯅꯤꯡꯍꯟꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯔꯛꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯎꯗꯨꯒꯤ ꯅꯦꯆꯔꯗꯨꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯗꯜꯂꯣꯏ ꯄꯥꯎ ꯑꯣꯏꯔꯒꯗꯤ ꯁꯤꯗꯩꯗ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯎꯊꯣꯛꯄ ꯍꯥꯏꯁꯤ ꯌꯥꯝ ꯀꯟꯅ ꯇꯧꯗꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤ ꯌꯥꯝ ꯀꯨꯞꯅ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯁꯣꯛꯄ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯒꯗꯧꯕ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯗ ꯁꯔꯀꯥꯔꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯄꯥꯎꯁꯤꯗ ꯍꯦꯗꯂꯥꯏꯟ ꯑꯗꯨ ꯌꯦꯡꯉꯦ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯗꯒꯦ ꯍꯥꯏꯕꯁꯤ ꯆꯥꯎꯅ ꯄꯤꯛꯆꯔ ꯌꯥꯎꯔꯒ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯈꯪꯗꯦ ꯂꯤꯂꯥꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯦꯝꯄꯦꯟꯁꯨ ꯈꯔ ꯆꯪꯉꯦ ꯈꯕꯔ ꯐꯣꯡꯈ꯭ꯔꯒ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯔꯝꯃꯤ ꯍꯥꯏꯕꯁꯤꯅ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄꯁꯨ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯑꯣꯡ ꯌꯦꯡ ꯄꯕ꯭ꯂꯤꯁꯤꯇꯤ ꯃꯑꯣꯡ ꯌꯦꯡꯉꯒ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯕ ꯇꯥꯔꯒꯦꯇꯦꯠ ꯑꯣꯗꯤꯌꯟꯁ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯄꯥꯔꯨꯕꯗꯩꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯄꯣꯂꯤꯁꯤꯅ ꯇꯥꯔꯒꯦꯠ ꯇꯧꯔꯛꯏꯗꯣ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔ ꯍꯥꯏꯔꯦꯅꯦ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔꯁꯤꯡꯁꯤꯗ ꯆꯦꯟꯅꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯄꯥꯅꯤꯡꯒꯗꯧꯕ ꯃꯑꯣꯡ ꯑꯗꯨ ꯎꯒꯗꯧꯕ ꯃꯑꯣꯡ ꯑꯗꯨꯒ ꯃꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯧꯕ ꯃꯑꯣꯡꯁꯤꯗ ꯄꯕ꯭ꯂꯤꯁꯤꯇꯤ ꯇꯧꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗ ꯈꯕꯔꯗ ꯉꯥꯛꯇ ꯇꯧꯕꯁꯤꯅ ꯈꯕꯔ ꯄꯥꯔꯤ ꯀꯥꯡꯕꯨꯁꯤ ꯀꯔꯝꯕ ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤꯃ ꯆꯥꯎꯕ ꯈꯪ ꯇꯥꯕ ꯑꯗꯣ ꯈꯪꯉꯒ ꯃꯣꯏꯅ ꯌꯦꯡꯒꯗꯣꯏ ꯄꯥꯎꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯍꯥꯁꯤꯡꯅ ꯌꯥꯝ ꯄꯥꯕ ꯈꯕꯔꯅꯤ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯐꯦꯁꯟꯒꯤ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯇꯥꯔꯒꯦꯇꯦꯠ ꯑꯣꯏꯕ ꯑꯃꯁꯨ ꯆꯪꯉꯦ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯁꯤꯇꯤ ꯇꯧ ꯀꯥꯟꯁꯤꯗꯕ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯨ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅꯁꯨ ꯑꯁꯣꯏꯕ ꯂꯩꯌꯦꯅ ꯈꯜꯂꯦ ꯑꯩꯗꯤ
ꯍꯣꯏ ꯇꯥꯎ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ ꯑꯩꯈꯣꯏ ꯂꯥꯏꯅꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯧꯖꯤꯛꯕꯨꯗꯤ ꯀꯣꯚꯤꯗ-19 ꯍꯥꯏꯅ ꯈꯪꯅꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ 59ꯗ ꯁꯟꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯁꯤꯡ 3,112 ꯁꯨꯈ꯭ꯔꯦ ꯑꯗꯣ ꯏꯟꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏ 8 ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯀꯟꯐꯥꯔꯝ ꯑꯣꯏꯈ꯭रे ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯕꯁꯤꯗ ꯑꯩꯈꯣꯏ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯋꯥꯔꯤ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭रे ꯑꯗꯨꯒ ꯄꯨꯡꯅꯐꯝ ꯄꯥꯎꯁꯤꯗ ꯑꯩꯈꯣꯏ ꯏꯟꯗꯣ ꯃꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯁꯤꯡꯁꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯂꯣꯏꯅ ꯑꯩꯈꯣꯏ ꯎꯈ꯭ꯔꯨꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯗꯤ ꯑꯩꯈꯣꯏ ꯕꯣꯔꯗꯔꯗ ꯑꯩꯈꯣꯏ ꯃꯤ ꯆꯪꯂꯛꯇꯅꯕ ꯈꯨꯟꯖꯥꯁꯤꯡ ꯎ ꯐꯥꯎ ꯄꯩꯁꯟꯕ ꯃꯤꯄꯥꯏꯅꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯐꯣꯡꯉꯤ ꯇꯥꯃꯣ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯂꯧꯈꯠꯂꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯣꯔꯦ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯁꯨ ꯐꯣꯡꯗꯣꯛꯄ ꯃꯥꯒꯤ ꯄꯥꯎꯁꯨ ꯌꯥꯎꯅꯈ꯭रे ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯏꯟꯗꯤꯌꯥꯗ 8 ꯁꯨꯖꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯁꯤꯁꯨ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯂꯩꯉꯥꯛꯅ ꯀꯔꯤ ꯑꯍꯦꯟꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯅꯤꯡꯕ ꯂꯩꯒꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯦꯝꯄꯦꯟ ꯇꯧꯕꯁꯨ ꯌꯧꯔꯛꯏꯁꯦ ꯆꯦꯛꯁꯤꯟꯕꯁꯨ ꯑꯗꯨꯒꯤ ꯌꯥꯝꯅ ꯄꯦꯅꯤꯛ ꯇꯧꯕꯁꯨ ꯇꯧꯒꯨꯝꯁꯤꯅ ꯍꯥꯏꯔꯤꯁꯦ ꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯔꯦ ꯈꯜꯂꯤ ꯀꯩꯅꯣꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤ ꯌꯥꯝ ꯗꯦꯟꯖꯔꯁ ꯑꯣꯏꯔꯦ ꯈꯪꯉꯦꯕ ꯃꯌꯥꯝ ꯍꯦꯛꯇ ꯁꯟꯗꯣꯛꯀꯜꯂꯦꯁꯨ ꯈꯪꯉꯦ ꯑꯗꯨꯒ ꯁꯤꯕꯒꯤ ꯔꯦꯠꯇꯤ ꯌꯥꯝ ꯆꯥꯎ ꯋꯥꯡꯕ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯃꯣꯏꯅ 2% ꯁꯤ ꯑꯗꯒꯤ ꯏꯔꯥꯟꯗ ꯈꯤꯇꯪ ꯍꯦꯟꯅ ꯋꯥꯡ ꯁꯤꯔꯦ ꯏꯔꯥꯟꯗꯗꯤ 7% ꯁꯤꯌꯦ ꯃꯤ ꯑꯅꯥꯕ 10 ꯅꯥꯕꯗ 9 ꯁꯤꯕꯍꯥꯏꯁꯤ ꯆꯥꯝꯃ ꯅꯥꯕꯗ 9 ꯁꯤꯕ ꯍꯥꯏꯁꯤ ꯏꯔꯥꯟꯗ ꯉꯥꯏꯔꯦꯕ ꯑꯇꯩꯗꯤ 2% ꯑꯗꯒꯤ ꯌꯨꯔꯣꯞ ꯀꯟꯇ꯭ꯔꯤꯁ ꯃꯌꯥꯝꯗꯁꯨ ꯂꯥꯛꯑꯦ ꯍꯥꯏꯁꯤ ꯐꯦꯇꯥꯂꯤꯇꯤꯁꯤ 0ꯒ ꯂꯩ ꯑꯗꯨꯒ ꯆꯩꯅꯥꯁꯤꯁꯨ 2% ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯌꯥꯝ ꯁꯤꯕꯗꯤ ꯌꯥꯝꯗꯦꯕ ꯁꯨꯝ ꯃꯤꯅ ꯂꯥꯏꯅꯥꯁꯤ ꯂꯥꯛꯑꯒ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯒꯗꯤ ꯁꯤꯕ ꯆꯦꯛꯁꯤꯜꯂꯒꯗꯤ ꯁꯤꯗ꯭ꯔꯁꯨ ꯁꯤꯅꯤ ꯍꯥꯏꯕ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯥꯏꯅꯥ ꯑꯣꯏꯕꯅꯤꯅ ꯆꯤꯛꯇꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯑꯗꯨꯒ ꯄꯪꯀꯤꯁꯨ ꯍꯦꯛꯇ ꯄꯦꯅꯤꯛ ꯇꯧꯗꯅ ꯇꯧꯕꯁꯨ ꯇꯧꯒꯨꯝꯁꯦꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯦꯡꯀꯥꯟꯁꯤꯗ ꯉꯔꯥꯡ ꯃꯌꯥꯝꯁꯤ ꯂꯣꯏ ꯋꯥꯔꯜꯒꯤ ꯃꯦꯞ ꯊꯣꯛꯅꯔꯛꯑꯦ ꯀꯥꯏ ꯀꯥꯏꯗ ꯂꯩꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯦꯛꯁꯤꯟꯐꯝꯁꯨ ꯀꯩꯅꯣꯗ ꯃꯣꯏ ꯊꯥꯏꯂꯦꯟꯗꯗꯤ ꯌꯧꯔꯛꯑꯦ ꯐꯖꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤ ꯊꯥꯏꯂꯦꯟ ꯌꯧꯔꯛꯑꯦ ꯃ꯭ꯌꯥꯟꯃꯥꯔ ꯌꯧꯔꯛꯇ꯭ꯔꯤꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯄꯥꯏꯐꯝ ꯊꯣꯛꯏ ꯀꯩꯅꯣ ꯊꯥꯏꯂꯦꯟꯗꯁꯨ ꯊꯪꯅ ꯂꯩꯔꯦ ꯂꯥꯑꯣꯁ ꯊꯪꯅ ꯆꯩꯅꯥ ꯊꯪꯅ ꯂꯩꯔꯦ ꯆꯩꯅꯥꯗꯁꯨ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯄ꯭ꯔꯣꯚꯤꯟꯁ ꯃꯣꯏ ꯍꯨꯕꯩꯗ ꯊꯣꯛꯂꯛꯏꯅꯤ ꯍꯨꯕꯩ ꯋꯨꯍꯥꯟ ꯀꯦꯄꯤꯇꯦꯜꯁꯤꯗ ꯌꯥꯝ ꯀꯟꯅ ꯃꯣꯏ ꯑꯦꯄꯤꯁꯦꯟꯇꯔꯁꯦ ꯑꯁꯤ ꯑꯣꯏꯔꯤꯅ ꯑꯗꯨꯒ ꯌꯨꯅꯥꯟ ꯉꯁꯤ ꯌꯧꯔꯛꯇ꯭ꯔꯦꯕ ꯌꯨꯅꯥꯟꯒꯅꯤ ꯑꯩꯈꯣꯏ ꯕꯔꯃꯥ ꯊꯪꯅꯁꯤ ꯌꯨꯅꯥꯟꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯤꯕꯁꯨ ꯀꯤꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯀꯤꯔꯒꯁꯨ ꯍꯦꯛꯇ ꯂꯣꯏꯗꯣꯔꯦ ꯀꯩ ꯈꯟꯕꯁꯨ ꯈꯟꯗꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯌꯦꯡꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯜꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯑꯗꯨ ꯖꯤꯔꯤꯕꯥꯝ ꯍꯥꯏꯁꯦ ꯑꯁꯥꯝꯁꯨ ꯌꯧꯔꯛꯇ꯭ꯔꯤ ꯌꯧꯔꯛꯏꯁꯤ ꯗꯦꯜꯂꯤ ꯌꯧꯔꯛꯏꯅꯤ ꯕꯣꯝꯕꯦ ꯌꯧꯔꯛꯏꯅꯤ ꯑꯗꯨꯅ ꯗꯦꯜꯂꯤꯗꯒꯤ ꯄ꯭ꯂꯦꯟ ꯄꯥꯏꯁꯤꯜꯂꯛꯄꯁꯤꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯑꯦ ꯖꯤꯔꯤꯕꯥꯝꯗ ꯆꯦꯛꯁꯤꯟꯕꯗꯒꯤꯅꯦꯕ ꯆꯦꯛꯁꯤꯜꯂꯒꯁꯨ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨ ꯀꯥꯎꯊꯣꯛꯐꯝ ꯊꯣꯛꯇꯦꯕ ꯗꯦꯜꯂꯤꯗ ꯄ꯭ꯂꯦꯟ ꯄꯥꯏꯔ ꯂꯥꯛꯄꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯑꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯉꯛꯇꯣꯔꯦ ꯍꯥꯏꯗꯤ ꯖꯤꯔꯤꯕꯥꯝ ꯆꯪꯉꯛꯇꯣꯔꯦ ꯍꯥꯏꯗꯤ ꯋꯥꯔꯜ ꯃꯦꯞ ꯌꯦꯡꯀꯥꯟꯁꯤꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯃꯦꯞ ꯌꯦꯡꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯁꯤꯗꯗꯤ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪꯁꯨ ꯑꯩꯈꯣꯏ ꯔꯦꯁꯅꯦꯜ ꯑꯣꯏꯅ ꯌꯦꯡꯐꯝꯁꯨ ꯍꯦꯛ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯤꯕꯝ ꯊꯣꯛꯅ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯍꯥꯏꯔꯤꯁꯤꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯔꯤꯂꯦꯇꯦꯠ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯟꯅ ꯗꯣꯔꯃꯦꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯚꯥꯏꯔꯁ ꯃꯌꯥꯝ ꯑꯅꯧ ꯑꯅꯧꯕ ꯂꯥꯏꯅꯥ ꯊꯣꯛꯂꯛꯏꯁꯤ ꯐꯥꯎꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯂꯥꯛꯄꯗꯒꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ ꯀꯥꯏ ꯍꯥꯏꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯛꯏ ꯑꯗꯣ ꯈꯤꯇꯪ ꯑꯗꯨꯅ ꯑꯊꯥꯞꯄꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯊꯥꯞꯄ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯄꯗꯤ ꯗꯦꯜꯂꯤꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯄ ꯃꯤꯁꯤꯡꯁꯤꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯏ ꯀꯩꯅꯣ ꯗꯦꯜꯂꯤꯗ 8 ꯁꯨꯔꯦ ꯍꯥꯏꯔꯤꯅ ꯑꯗꯨꯒ ꯍꯥꯏꯗ꯭ꯔꯕꯥꯗ ꯌꯧꯔꯛꯑꯦ ꯕꯣꯝꯕꯦ ꯌꯧꯔꯛꯑꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯖꯤꯔꯤꯕꯥꯝꯁꯨ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕ ꯕꯔꯃꯥꯔꯣꯝꯁꯨ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕ ꯑꯗꯣ ꯕꯔꯃꯥꯗꯤ ꯌꯧꯔꯛꯇ꯭ꯔꯤ ꯑꯗꯣ ꯑꯁꯥꯝꯁꯤ ꯌꯧꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪꯁꯨ ꯔꯦꯁꯅꯦꯜ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯄꯦꯅꯤꯛ ꯇꯧꯗꯕ ꯁꯤ ꯑꯩ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯄꯥꯎ ꯃꯈꯥ ꯇꯥꯕ ꯄꯥꯎꯁꯤꯡꯗ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛ ꯄꯥꯎꯁꯤꯗ ꯑꯩꯈꯣꯏ ꯕꯦꯅꯔ ꯍꯦꯗꯂꯥꯏꯟꯗ ꯐꯣꯡꯕ ꯄꯥꯎ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠꯁꯦ ꯂꯣꯏꯅꯔꯒ ꯆꯠꯂꯤ ꯍꯥꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜꯗ ꯑꯩꯈꯣꯏ ꯏꯁꯤꯡꯒꯤ ꯑꯑꯣꯟꯕ ꯏꯁꯤꯡꯗ ꯃꯆꯨ ꯑꯣꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯇꯔ ꯄꯝ ꯃꯌꯥꯝ ꯑꯃ ꯇ꯭ꯔꯤꯠꯃꯦꯟ ꯄ꯭ꯂꯥꯟ ꯏꯁꯤꯡ ꯂꯧꯈꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯗ ꯇꯣꯇꯤꯒꯤ ꯏꯁꯤꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯃꯔꯤꯜꯁꯤꯗ ꯑꯗꯨ ꯁꯅꯥ ꯂꯩꯕꯥꯛꯅ ꯐꯣꯡꯂꯤꯕ ꯄꯥꯎꯁꯤꯗꯤ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡ ꯆꯂꯥꯏꯔꯤꯕ ꯀ꯭ꯋꯥꯔꯤꯁꯤꯡ ꯍꯥꯏ ꯀꯣꯔꯠꯅ ꯑꯊꯤꯡꯕꯒꯤ ꯊꯝꯈ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯐ꯭ꯔꯤ ꯊꯥꯔꯒ ꯊꯕꯛ ꯇꯧꯍꯜꯂꯕ꯭ꯔꯥ ꯍꯥꯟꯅ ꯑꯗꯨ ꯏꯁꯇꯣꯟ ꯀꯦꯆꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯀ꯭ꯋꯥꯔꯤꯁꯤꯡꯁꯤꯅ ꯊꯥꯗꯔꯛꯄ ꯃꯆꯨꯝꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗ ꯑꯩꯈꯣꯏ ꯄꯣꯂꯨꯁꯟꯗ ꯆꯦꯟꯖ ꯑꯣꯏꯍꯜꯂꯦ ꯃꯤꯄꯥꯏꯅꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯐꯣꯡꯉꯤ ꯑꯗꯣ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯂꯝꯖꯤꯡꯕ ꯇꯥꯏꯝꯁꯇꯅ ꯑꯩꯈꯣꯏ ꯁꯦꯛꯃꯥꯏꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯀꯣꯠꯂꯤꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯇ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯐꯣꯡꯉꯤ ꯑꯗꯣ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯀꯔꯤ ꯍꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯂꯩꯉꯥꯛꯅꯁꯨ ꯀꯔꯤ ꯂꯧꯍꯟꯅꯤꯡꯉꯤ ꯁꯤꯒꯤꯁꯤ ꯑꯆꯧꯕ ꯏꯁꯨ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯂꯩꯉꯣꯏ ꯀꯣꯠꯂꯤꯕꯁꯤ ꯃꯤ ꯀꯣꯠꯅꯤꯡꯉꯦ ꯍꯥꯏꯔ ꯀꯣꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯂꯩꯗꯅ ꯌꯨꯝ ꯁꯥꯟꯅꯔꯤ ꯑꯗꯒꯤ ꯅꯨꯡ ꯀꯣꯠꯅꯔꯤ ꯃꯌꯥꯝꯁꯤ ꯐꯥꯎꯕ ꯌꯨꯝ ꯁꯤ ꯑꯩꯈꯣꯏꯅ ꯀꯣꯠꯍꯜꯂꯔꯣꯏ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯥꯏꯗ ꯂꯧꯗꯣꯏꯅꯣ ꯍꯥꯏꯕ ꯂꯥꯛꯀꯅꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯂꯣꯏꯅ ꯂꯦꯞꯄꯁꯤ ꯍꯩꯔ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯂꯩꯕꯥꯛꯇꯒꯤ ꯂꯧꯁꯤꯔ ꯗꯤꯃꯥꯄꯨꯔꯗꯒꯤ ꯅꯨꯡ ꯂꯧꯔꯁꯤꯔ ꯂꯩꯉꯣꯏ ꯂꯧꯔꯁꯤꯔ ꯍꯥꯏꯕ ꯄꯣꯠꯇꯣ ꯄꯣꯠ ꯇꯥꯡꯈꯠꯂꯛꯄ ꯑꯃ ꯂꯩꯗꯅ ꯑꯗ ꯑꯩꯈꯣꯏ ꯁꯤ ꯀꯥꯏꯗ ꯕꯦꯂꯦꯟꯁ ꯇꯧꯗꯒꯦ ꯍꯥꯏꯗꯨꯃ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯨꯞꯅ ꯅꯩꯅꯔꯒ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯅꯨꯡ ꯍꯥꯏꯕ ꯂꯩꯉꯣꯏ ꯍꯥꯏꯕ ꯄꯣꯠꯁꯨ ꯐꯥꯎꯕ
ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯁꯣꯔꯁꯁꯦ ꯀꯥꯏꯗꯒꯤ ꯂꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯕ ꯑꯃ ꯌꯥꯝ ꯊꯤꯗꯣꯛꯄ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯁꯤꯁꯤꯗ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯝ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯅꯤꯅ ꯑꯗꯨꯝ ꯀꯣꯠꯅꯔꯛꯄꯒꯤ ꯄꯣꯠꯁꯤ ꯑꯗꯨꯝ ꯂꯥꯛꯀꯗꯧꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯀꯣꯠꯄꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯜꯂꯛꯏꯗꯤ ꯌꯥꯝ ꯁꯣꯛꯑꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯁꯥꯅ ꯎꯔꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯇꯨꯔꯦꯟ ꯃꯆꯨ ꯑꯣꯜꯂꯤ ꯃꯍꯤ ꯃꯆꯨꯝ ꯊꯥꯗꯔꯛꯄꯒꯤ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯅꯨꯡ ꯁꯨꯝ ꯂꯧꯊꯣꯛꯈꯤꯕ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯏꯆꯦꯟꯁꯤꯁꯨ ꯔꯦꯒꯨꯂꯦꯠ ꯇꯧꯔꯝꯃꯤꯅꯦꯕ ꯅꯨꯡ ꯃꯌꯥꯝ ꯂꯩꯔꯝꯕꯁꯤꯅ ꯅꯨꯡ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯂꯩꯔꯝꯕ ꯁꯤꯗ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯗꯤ ꯑꯃꯗ ꯑꯩꯅ ꯆꯥꯎꯔꯥꯛꯄ ꯎꯈꯤꯕꯅꯦ ꯑꯗꯨꯗ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯪꯉꯧꯕꯨꯡ ꯑꯁꯣꯝꯗꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯍꯧꯔꯛꯑꯦ ꯍꯧꯔꯛꯄꯗꯒꯤ ꯏꯝꯐꯥꯜ ꯌꯧꯔꯛꯄ ꯀꯥꯟꯁꯤꯗ ꯃꯤꯅꯤꯠ ꯀꯌꯥ ꯆꯪꯉꯦ ꯏꯁꯤꯡꯁꯤꯐꯥꯎꯕ ꯆꯪꯉꯝꯕꯗꯣ ꯍꯧꯖꯤꯛ ꯃꯤꯅꯤꯠ 8 ꯍꯥꯏꯗꯤ ꯄꯨꯡ ꯃꯩ ꯌꯥꯝ ꯀꯛꯊꯔꯛꯑꯦꯕ ꯑꯩ ꯆꯞ ꯆꯥꯕꯤ ꯐꯤꯒꯔ ꯀꯥꯎꯊꯣꯛꯑꯦꯕ ꯍꯥꯟꯅꯒꯤ ꯇꯨꯔꯦꯟ ꯏꯆꯦꯜꯁꯦ ꯑꯁꯣꯝꯗ ꯅꯣꯡ ꯇꯥꯔꯀꯥꯟꯁꯤꯗ ꯏꯝꯐꯥꯜ ꯌꯧꯔꯛꯄꯗ ꯀꯌా ꯆꯪꯉꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯅꯨꯡ ꯃꯌꯥꯝꯁꯤ ꯂꯩꯇꯕꯗꯒꯤ ꯏꯆꯦꯜꯁꯤ ꯖꯔ ꯁ꯭ꯃꯨꯠꯂꯤ ꯆꯦꯜꯂꯛꯑꯕꯅꯤ나 ꯊꯨꯅ ꯌꯧꯔꯛꯄ ꯍꯥꯏꯁꯦ ꯗ꯭ꯔꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯅꯣꯡꯁꯤ ꯆꯨꯔꯒ ꯇꯞ ꯇꯞ ꯇꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯏꯁꯤꯡ ꯆꯣꯠ ꯂꯩꯍꯧꯔꯒꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡꯁꯤ ꯐꯪꯉꯒ ꯂꯣꯏꯅꯃꯛ ꯐꯪꯃꯤꯟꯅꯩꯗꯅ ꯍꯧꯖꯤꯛꯇꯩꯁꯤꯅ ꯏꯁꯤꯡ ꯅꯣꯡ ꯆꯨꯀꯥꯟꯗ ꯏꯁꯤꯡ ꯆꯥꯎꯕ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯏꯁꯤꯡ ꯆꯠꯂꯒ ꯑꯗꯨꯝ ꯏꯁꯤꯡ ꯏꯀꯪ ꯊꯣꯛꯄ ꯁꯤ ꯄꯣꯠꯁꯤ ꯍꯦꯟꯖꯜꯂꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯃꯥꯒꯤ ꯁꯔꯐꯦꯁ ꯃꯥꯒꯤ ꯕꯦꯗ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯇꯨꯔꯦꯟꯒꯤ ꯇꯨꯔꯦꯟ ꯂꯩꯕ ꯅꯨꯡ ꯃꯥꯒꯤ ꯔꯤꯚꯔ ꯕꯦꯗꯁꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯑꯣꯜꯂꯛꯄꯗꯒꯤꯁꯨ ꯇꯧꯕꯅꯤꯅ ꯍꯥꯏꯔꯤꯁꯦ ꯁꯤꯒꯁꯨ ꯌꯥꯝ ꯑꯆꯧꯕ ꯏꯁꯨꯅꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯌꯦꯡꯕꯁꯨ ꯌꯥꯔꯦ ꯇꯨꯔꯦꯟ ꯏꯁꯤꯡ ꯃꯆꯨ ꯑꯣꯜꯂꯛꯄ ꯌꯦꯡꯕꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯄꯣꯠ ꯅꯨꯡ ꯂꯩꯉꯣꯏꯁꯤ ꯀꯥꯏ ꯂꯧꯗꯣꯏꯅꯣ ꯍꯦꯛ ꯄꯣꯠꯁꯨ ꯂꯩꯗꯅ ꯑꯁꯤ ꯃꯌꯥꯝꯁꯤ ꯀꯨꯞꯅ ꯁꯔꯀꯥꯔꯅ ꯇꯥꯟꯅꯔꯒ ꯍꯦꯛꯇ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯅꯁꯨꯗꯤ ꯌꯥꯔꯣꯏꯕ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯅꯤ ꯀꯣꯠꯅꯔꯛꯀꯅꯤ ꯇꯨꯃꯤꯟꯅ ꯀꯣꯠꯅꯕꯅꯤ ꯈꯪꯗꯦ ꯇꯧꯔꯛꯀꯅꯤ ꯑꯁꯤ ꯃꯌꯥꯝꯁꯤ ꯊꯤꯡꯗꯦ ꯍꯥꯏꯔꯒꯗꯤ ꯀꯣꯝꯄ꯭ꯔꯤꯍꯦꯟꯁꯤꯞ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯜꯇꯔꯅꯦꯇꯤꯞ ꯀꯩꯅꯣꯝ ꯂꯩꯔꯦ ꯍꯥꯏꯅ ꯑꯣꯟꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯇꯦꯛꯅꯣꯂꯣꯖꯤ ꯑꯅꯧꯕ ꯊꯣꯛꯂꯛꯑꯦ ꯅꯨꯡ ꯌꯥꯎꯗ꯭ꯔꯁꯨ ꯂꯩꯉꯣꯏ ꯌꯥꯎꯗ꯭ꯔꯁꯨ ꯌꯨꯝ ꯁꯥ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯊꯣꯛꯂꯒꯗꯤ ꯑꯗꯨꯝ ꯈꯔ ꯁꯨꯝꯕꯁꯤ ꯈꯔ ꯐꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯇꯤꯆꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯣꯇꯥꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯃꯣꯏ ꯔꯤꯚꯤꯖꯟ ꯄꯦ 2019 ꯆꯠꯍꯟꯅꯕ ꯑꯩꯈꯣꯏ ꯗꯥꯕꯤ ꯇꯧꯕ ꯂꯥꯛꯑꯦ ꯑꯗꯣ ꯃꯣꯏ ꯆꯪꯁꯤꯜꯂꯝꯕ ꯈꯣꯡꯖꯪꯗꯣ ꯑꯩꯈꯣꯏ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯣꯏ ꯁꯥꯔꯚꯤꯁ ꯐꯥꯎꯗꯤ ꯇꯧꯏ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯉꯔꯥꯡ ꯐꯥꯎꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯖꯥ ꯈꯔꯅ ꯁꯥꯔꯚꯤꯁ ꯇꯧꯕ ꯑꯣꯖꯥ ꯈꯔꯅ ꯈꯣꯡꯖꯪꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈꯤꯕꯗ ꯑꯩꯈꯣꯏ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯐꯥꯕꯤꯔꯨ ꯍꯥꯏꯅ ꯖꯦꯟ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗꯤ ꯂꯩꯉꯥꯛꯅ ꯀꯩ ꯌꯦꯡꯕ ꯌꯥꯒꯦ ꯁꯤꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯕ ꯌꯥꯕ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯄꯣꯂꯤꯁꯤꯁꯨ ꯀꯨꯞꯅ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯑꯅꯧꯕ ꯁꯦꯝꯒꯠꯂꯛꯄ ꯌꯥꯕ ꯃꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ एजुकेशन सिस्टम सोरे है बसम लेरे अरे ओजासिंगी पेंड्रिसु करिनो कुपनी यंगा पे मोय पेंड्रिसि रिजनेबल ओइब्रा ओइदब्रा हियंगा सि मतुंगिना एक्शन लौखम थुई अदुगा ओजासिंसु सागी छात्रसिं अल्टीमेटली अखोइना पामिसि छात्रसिं फहनबसिनि ओजासिं नोंगाइहन बदुसु दरका लै छात्रसिं फहनला अदो ओजासिं नोंगाइबसिदा अतै दे अखोइ मार्केट रेटन करि लेरि अखोइ प्राइवेट स्कूल न कमाइ तौरि गवर्नमेंट स्कूल न कमाइ तौरि सिरि यंगासिदा अदो फबना कना हेदि गासि कुपनि यंगासिदा मोइना हाइ चुमि मोइ हाइबसि हाइसि मतिक चाइ नदर जादि हाइबसि तौरगा सरकारना एक्शन लौखम थोक्प्राइ खले ताव अदु अखोइ लमदमसे थोखिबा अखोइ याम मियाम सुलै खंगखिबा नुंलांगे ओइबा थौदोक वसि फाव वायल फंगजिबा अखोइ बेबिसना मिसि अखोइ स्टैंडर्ड वर्ड स्कूल की महिवै अमा सिखिबि थौदोक दुइ मतांग अखोइ सीबीआई कोलकाता स्पेशल ब्रांच न लौखलकपा केसि मखाताना था अहुमगि रिपोर्ट अमा ngarang अखोइ कोर्ट लाइन खत्रे लोयना नमा अखोइ सीबीआई न हौजि फावबद पुलिस पर्सन 8 जाउन मियोइ 33 अखोइ मागी वहांग पाहुं चथदना लेरे अदु हौजि फावबद पिखलदि रिपोर्ट दि मागी इन्वेस्टिगेशन मफुं फाना चथरि हाइबनि अदु हौजि त केस तबुदि केस पे लेरि केस होनदि लेरि अखोइना मदुगि रिजन बुदि येंगुबदि यारोय अदु हौजि सीबीआई थांजलिबा खोंथांग सिनदि अखोइ मणिपुर प्रजा मियाम दा अनौबा चैप्टर मा हांगतोगद्रा हाइबगि वखलोन नि मियान पोकनै मसि तामो कै मो लेबि सीसी हाना अखोइ उन लेखरा अखोइसि अखोइ लेबाकि ओइना अखोइ रूल ऑफ लॉ से हमकना सिर फेट लितबा क्या थाजदबि मोम जंगुनिना हें सीबीआई की फाइंडिंग्स इन अखोइना प्रजा मैम हाइरमिदु मानरमदगदि अमु केदरकदि हेब पोमस लाक अखोइ सुम हेक तौरिसि अइना हाइसि चुमि अइ हाइदु हाइरो हाइब पोम चंगे पोस्टमार्टम रिपोर्ट मी अनमन सिरमे हेक पोस्टमार्टम रिपोर्ट कासिदा अइना हाइर पामदरगदि थाजदि ता हाइबा सि पोस ख चंगमनिना सिने हेता प्रॉब्लम सॉल्व तौर लाइस खंदे सीबीआई करि हाइरम दोइनो सीबीआई हाइरमदुना ama bebisana suicide tawni hairme haironi masa suicide taw sijabni hairam cancer praja hana nate hatni haisinna esibai na hairam chumamni hair ka habsi mayam aduri ge mule hena yam kana di kari haidu kari or ka doina kan na khoi somgi mong sarkar mayam gi outlook haidare sesida
ꯑꯩꯈꯣꯏ ꯍꯥꯏꯁꯤ ꯆꯨꯝꯃꯦ ꯍꯥꯏꯕꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯕ ꯑꯃ ꯂꯩꯕ ꯁꯨꯝ ꯃꯤꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩ ꯇꯥꯗꯕ ꯑꯩꯈꯣꯏꯅ ꯑꯩ ꯍꯥꯏꯁꯤ ꯆꯨꯝꯃꯦ ꯑꯩ ꯍꯥꯏꯁꯤ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯍꯥꯏꯁꯤ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯍꯥꯏꯕ ꯃꯑꯣꯡ ꯆꯪꯅꯈꯤꯕꯅꯤ나 ꯑꯅꯤꯒꯤ ꯃꯦꯗꯤꯑꯦꯁꯟꯁꯤ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯀꯔꯤ ꯊꯣꯛꯂꯛꯀꯗꯣꯏꯅꯣ ꯈꯪꯕꯁꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯔꯤꯁꯄꯣꯟ ꯇꯧꯔꯛꯇꯣꯏꯅꯣ ꯍꯥꯏꯗ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗ ꯁꯥꯁꯟ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏ BJP ꯁꯨꯝ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯥꯁꯟ ꯇꯧꯔꯛꯄ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯚꯥꯔꯠꯀꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯊꯥ ꯑꯁꯤꯒꯤ 35 ꯐꯥꯎꯗ ꯏꯝꯐꯥꯜꯗ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯂꯥꯛꯑꯣꯏ ꯍꯥꯏꯕꯗꯤ ꯇꯝꯗ ꯂꯥꯛꯂꯕ ꯌꯥꯏ ꯍꯥꯏꯕ ꯄꯣꯠ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯥꯛꯄ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯃꯄꯨꯡ ꯐꯥꯎꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯕꯦꯂꯞꯃꯦꯟ ꯋꯥꯔꯛ ꯈꯔꯒꯤ ꯑꯩꯈꯣꯏ ꯁꯪꯒꯥꯕ ꯑꯃꯁꯨꯡ ꯅꯧꯅ ꯄꯥꯏꯈꯠꯂꯛꯀꯗꯕ ꯈꯔꯒꯤ ꯎꯔꯦꯞ ꯇꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯄꯥꯎꯆꯦꯁꯤꯡꯗꯗꯤ ꯀꯣꯠ ꯇꯧꯏ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯑꯣꯏꯔꯣ ꯂꯨꯆꯤꯡꯕ ꯑꯦꯅꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯄꯥꯏꯈꯠꯄ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯁꯪꯒꯥꯔꯝꯕ ꯑꯃꯁꯨꯡ ꯎꯔꯦꯞ ꯇꯧꯔꯝꯕꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯀꯝꯄ꯭ꯂꯤꯇꯦꯠ ꯑꯝꯇ ꯑꯣꯏꯗꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯗ ꯊꯦꯡꯅꯕ ꯌꯥꯎꯏ ꯖꯤꯔꯤꯕꯥꯝꯒꯤ ꯑꯩꯈꯣꯏ 50 ꯕꯦꯗꯦꯠ ꯍꯣꯁꯄꯤꯇꯥꯜ ꯁꯪꯒꯥꯔꯝꯃꯒꯁꯨ ꯉꯁꯤ ꯐꯥꯎꯕ ꯗꯣꯛꯇꯔ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯁ꯭ꯇꯥꯐ ꯁꯨꯗꯕ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯒꯁꯨ ꯄ꯭ꯔꯣꯖꯦꯛ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯇꯧꯕ ꯉꯝꯗꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈꯣꯡꯆꯠ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠꯁꯤꯗꯗꯤ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯃꯤꯛꯁꯑꯞ ꯇꯧꯔꯣꯏꯗꯣꯏꯁꯦ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯏꯁꯤ ꯃꯥꯁꯤ BJPꯒꯤ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯂꯥꯛꯏꯔꯥ ꯍꯥꯏꯁꯤꯃ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯤꯠꯌꯦꯡꯗ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯍꯥꯏꯇꯥꯔꯦ ꯂꯥꯛꯏꯁꯤ ꯈꯣꯡꯊꯥꯡꯁꯤ ꯅꯍꯥꯟ ꯑꯩꯈꯣই ꯁꯤ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤ ꯊꯣꯛꯈ꯭ꯔꯦꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯏꯂꯦꯛꯁꯟꯒꯤ ꯚꯣꯠ ꯈꯣꯝꯕ ꯆꯠꯀꯥꯟꯁꯤꯗ ꯃꯥꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯆꯠꯂꯤꯔꯥ ꯅꯠꯇ꯭ꯔꯒ BJPꯒꯤ ꯐꯪꯁꯅꯔꯤ ꯑꯣꯏꯅ ꯆꯠꯂꯤꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯗꯁꯨ ꯉꯁꯤ ꯍꯌꯦꯡ ꯂꯥꯛꯇꯣꯏꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯃꯌꯦꯛ ꯁꯦꯡꯍꯧꯕ ꯐꯩ ꯃꯥꯅ ꯂꯥꯛꯇꯣꯏꯁꯤ BJPꯒꯤ ꯂꯤꯗꯔ ꯑꯃ ꯂꯥꯛꯇꯣꯏꯔꯥ BJP ꯂꯤꯗꯔ BJPꯒꯤ ꯄꯥꯔꯇꯤ ꯐꯪꯁꯟ ꯇꯧꯕꯒꯤ ꯄꯥꯔꯇꯤ ꯆꯍꯤ 3 ꯁꯨꯔꯦ ꯍꯥꯏꯕꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯁꯔꯀꯥꯔꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯁꯤꯃ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯨꯞꯅ ꯈꯪꯍꯧꯕ ꯗꯔꯀꯥꯔ ꯄ꯭ꯔꯦꯁꯅꯁꯨ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯈꯪꯍꯧꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯀꯥꯟꯗ ꯄꯥꯔꯇꯤꯒ ꯃꯤꯛꯁꯑꯞ ꯇꯧꯔꯛꯄꯁꯤꯗꯤ ꯁꯤꯗꯤ ꯌꯥꯝ ꯗꯦꯟꯖꯔꯁꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯕ ꯑꯗꯨꯅ ꯇꯧꯍꯜꯂꯣꯏꯗꯧꯕꯅꯤ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯃꯥꯅ ꯁꯔꯀꯥꯔꯒꯤꯁꯨ ꯐꯪꯁꯅꯔꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ나 ꯁꯔꯀꯥꯔꯒꯤ ꯐꯪꯁꯅꯔꯤ ꯑꯣꯏꯅ ꯑꯩ ꯁꯤꯃꯗꯤ ꯇꯧꯔꯝꯃꯒꯦ ꯑꯩ ꯂꯥꯛꯏꯉꯩꯁꯨ ꯇꯧꯔꯝꯃꯒꯦ ꯍꯥꯏꯅ ꯇꯧꯕꯅ ꯋꯥꯕꯅꯦ ꯑꯗꯨꯒ ꯑꯅꯤꯁꯤ ꯄꯨꯟꯁꯤꯟꯅꯕꯁꯤ ꯌꯥꯝ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯄ꯭ꯔꯦꯁꯀꯤ ꯃꯤꯠꯌꯦꯡꯗꯁꯨ ꯃꯥꯅ ꯂꯥꯛꯏꯁꯦ BJPꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯑꯗ BJP ꯐꯪꯁꯟ ꯃꯌꯥꯝ BJPꯒꯤ ꯑꯣꯐꯤꯁ ꯁꯪꯒꯥꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯊꯣꯛꯂꯒꯁꯨ BJPꯒꯤ ꯑꯣꯏꯅ ꯊꯣꯛꯆꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤ ꯏꯂꯦꯛꯁꯟꯒꯤ ꯀꯦꯝꯄꯦꯟ ꯇꯧꯕ ꯀꯥꯟꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯇꯧꯔꯒ ꯃꯥꯁꯤ BJPꯒꯤ ꯑꯣꯏꯅ ꯂꯥꯛꯏꯔꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯂꯥꯛꯏꯔꯥ ꯍꯥꯏꯁꯤ ꯈꯪꯅꯗꯕꯗꯒꯤ ꯃꯌꯥꯝ ꯁꯥꯎꯅꯕ ꯌꯥꯎꯅꯈꯤꯗꯅ ꯑꯁꯤꯒꯤ ꯄꯣꯠꯁꯨ ꯊꯣꯛꯍꯟꯗꯅꯕ ꯇꯧꯕ ꯐꯥꯎꯔ ꯍꯥꯏꯅ ꯈꯜꯂꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯁꯤꯡ ꯃꯈꯥ ꯇꯥꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯔ ꯈꯟꯅꯅꯤꯡꯉꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗꯒꯤ ꯃꯤꯀꯨꯞ ꯑꯃꯇꯪꯒꯤ ꯀꯥꯏꯅꯕꯒꯤ ꯇꯥꯟꯖꯥ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯃꯤꯟꯅꯁꯤ Takshila Institute registration opened for JEE and EET Foundation. For Takshila Vision and EET and Vision JEE eligibility 10th appeared. Duration 2 years. Screening date 22nd of March. Batch start 30th of March. For Takshila Mission and EET and Mission JEE eligibility 11 appeared. Duration 1 year. Screening date 22nd of March. Batch starts at 30th of March. Takshila Target and EET eligibility 12 passed. Duration 1 year. Screening date 10th of May. Batch starts 18th of May. For Takshila Target JEE eligibility 12 pass. Duration 1 year. Screening date 26th of April. Batch starts 4th of May. For more details, please contact Takshila Institutes, Takshila Heights, Thangmaiban DM College Road. Enroll now. Tom TVꯒꯤ The Morning Talk Raising the Voice ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯗꯥꯎ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯐꯝꯗꯨꯅ ꯑꯩꯈꯣꯏ ꯂꯦꯞꯅꯈꯤꯕ ꯑꯩꯈꯣꯏ ꯋꯥꯔꯦꯞꯁꯤꯡꯒꯤ ꯄꯥꯎꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗꯨ ꯐꯣꯡꯉꯤ ꯍꯥꯏꯔꯤꯕ
ꯄꯥꯎꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔ ꯂꯤꯒꯦꯜ ꯁꯥꯔꯚꯤꯁꯦꯁ ꯑꯩꯈꯣꯏ ꯂꯤꯡꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯄꯥꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯅꯦꯠ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔ ꯍꯦꯜꯄꯔꯁꯤꯡꯒꯤ ꯑꯣꯅꯔꯦꯝ ꯍꯦꯟꯒꯠꯅꯕꯁꯨ ꯑꯌꯥꯕ ꯄꯤꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯦꯗꯤꯁꯅꯦꯜ ꯄꯣꯁ ꯍꯨꯝꯐꯨꯒꯅꯤꯊꯣꯏ ꯂꯧꯅꯕꯒꯤꯁꯨ ꯌꯥꯎꯕ ꯇꯣꯉꯥꯟ ꯋꯥꯔꯦꯞ ꯀꯌꯥ ꯑꯃ ꯂꯧꯏ ꯇꯥꯎ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯤꯒꯦꯜ ꯁꯥꯔꯚꯤꯁꯦꯁ ꯑꯃ ꯑꯩꯈꯣꯏ ꯂꯤꯡꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯦꯅ ꯂꯧꯏ ꯃꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣই ꯂꯤꯒꯦꯜꯒꯤ ꯊꯕꯛꯁꯤꯗ ꯊꯤꯟꯊꯔꯒ ꯆꯠꯂꯒ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯌꯦꯜ ꯇꯞꯊꯩ ꯍꯥꯏꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯂꯩꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯩ ꯑꯪꯒꯜꯋꯥꯗꯤꯁꯤꯡꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯣꯏꯒꯤ ꯑꯣꯅꯔꯦꯝꯁꯤꯡ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗꯤ ꯀꯦꯕꯤꯅꯦꯠꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯐꯕ ꯈꯣꯡꯊꯥꯡꯅꯦꯅ ꯈꯜꯂꯤ ꯇꯥꯎ ꯃꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯦꯛ ꯉꯝꯃꯛꯇꯕꯁꯤꯅꯤ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯒꯁꯨ ꯑꯗꯣ ꯇꯥꯃꯣ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯒꯦ ꯌꯥꯝ ꯆꯨꯝꯕ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤꯕꯨꯗꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁꯀꯤ ꯕꯣꯗꯤ ꯑꯃ ꯂꯤꯡꯈꯠꯇꯧꯔꯤꯁꯤ ꯌꯥꯝ ꯊꯤꯅ ꯐꯔꯦ ꯑꯗꯨꯒ ꯑꯪꯒꯟꯋꯥꯗꯤꯒꯤ ꯀꯩꯅꯣꯒꯤ ꯋꯥꯔꯀꯔꯁ ꯃꯌꯥꯝ ꯇꯣꯂꯣꯞ ꯍꯦꯟꯒꯠꯇꯧꯔꯦ ꯍꯥꯏꯁꯤꯁꯨ ꯑꯣꯅꯔꯦꯝ ꯍꯦꯟꯒꯠꯇꯧꯔꯦ ꯍꯥꯏꯁꯤꯁꯨ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯑꯗ ꯑꯃꯗꯤ ꯑꯪꯒꯟꯋꯥꯗꯤꯒꯤꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯀꯤꯝꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯤꯖꯔꯛꯄ ꯄꯩꯁꯥꯅꯤ ꯑꯗꯨꯅ ꯁꯤꯗꯤ ꯍꯥꯟꯅꯗꯤ ꯁꯨꯝ ꯇꯧꯔꯝꯕꯁꯨ ꯌꯥꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯁꯨ ꯊꯦꯡꯉꯁꯨ ꯁꯤꯗꯤ ꯐꯔꯦꯅ ꯈꯜꯂꯤ ꯈꯤꯇꯪ ꯃꯤ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯗ ꯁꯤ ꯕꯦꯁꯤꯛ ꯑꯦꯖꯨꯀꯦꯁꯟ ꯕꯦꯁꯤꯛ ꯄ꯭ꯔꯥꯏꯃꯔꯤ ꯄ꯭ꯔꯤ ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟ ꯄꯤꯕ ꯑꯗꯨꯒ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯁꯨ ꯄꯤꯕ ꯍꯥꯏꯅ ꯁ꯭ꯀꯤꯝ ꯑꯃ ꯂꯩꯖꯔꯤꯗ ꯀꯩꯅꯣꯒꯤ ꯑꯪꯒꯟꯋꯥꯗꯤꯒꯤꯅ ꯂꯩꯁꯦ ꯑꯗꯣ ꯃꯣꯏꯁꯤꯡꯁꯤ ꯐꯒꯠꯍꯟꯕ ꯍꯥꯏꯁꯦ ꯐꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯍꯥꯏꯅꯕ ꯔꯨꯔꯦꯜ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯍꯥꯏꯁꯤꯁꯨ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯑꯣꯏꯔꯤꯕꯅꯤ ꯁꯤꯁꯤꯗ ꯁꯦ ꯈꯨꯟ ꯃꯅꯨꯡ ꯆꯪꯉꯒ ꯆꯤꯡ ꯃꯅꯨꯡ ꯆꯪꯉꯒ ꯂꯩꯔꯝꯕ ꯈꯨꯟ ꯃꯆꯥ ꯑꯃꯗꯁꯨ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔ ꯇꯧꯔꯒ ꯃꯤ ꯅꯨꯄꯤ ꯑꯃ ꯑꯅꯤ ꯑꯗꯨꯒ ꯊꯕꯛ ꯇꯧꯍꯟꯕ ꯄꯩꯁꯥ ꯈꯤꯇꯪꯗꯁꯨ ꯐꯪꯍꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯂꯩꯀꯥꯏꯗꯨꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯊꯥꯛꯅꯕꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯝꯕꯤꯅꯕꯒꯤ ꯃꯥꯏ ꯇꯨꯜꯁ ꯃꯌꯥꯝ ꯄꯤꯕꯤꯕ ꯑꯗꯨꯒ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯏꯟꯄꯨꯠꯁꯨ ꯄꯤꯕꯤꯕ ꯀꯥꯏꯁꯤ ꯌꯥꯝ ꯐꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯐꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯤꯉꯣꯟꯗ ꯊꯋꯥꯏ ꯌꯥꯎꯍꯟꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯑꯐꯕ ꯄꯣꯠ ꯍꯥꯏꯅ ꯈꯜꯂꯤ ꯑꯪꯒꯟꯋꯥꯗꯤ ꯁꯦꯝꯒꯠꯂꯛꯏꯁꯤ ꯐꯥꯎꯕ ꯇꯧꯔꯤꯕ ꯁꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯀꯤꯝꯅꯤꯅ ꯁꯦꯟꯇꯔꯅꯁꯨ ꯄꯩꯁꯥ ꯄꯨꯊꯣꯛꯆꯕꯅꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯄꯩꯁꯥꯁꯤ ꯂꯤꯀꯦꯖ ꯌꯥꯝ ꯌꯥꯎꯅꯔꯝꯃꯤ ꯃꯔꯛꯁꯤꯗ ꯂꯤꯀꯦꯖ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯣꯏ ꯀꯩꯅꯣ ꯕꯦꯅꯤꯐꯤꯁꯔꯤ ꯃꯌꯥꯝꯁꯤ ꯆꯞ ꯆꯥꯅ ꯐꯪꯍꯜꯂꯒꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯝꯒꯗꯕ ꯄꯣꯠ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯑꯗꯨꯝ ꯌꯥꯝ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯂꯤꯒꯦꯜ ꯁꯔꯚꯤꯁꯀꯤꯗꯨꯗꯤ ꯉꯁꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏ ꯂꯤꯒꯦꯜꯒꯤ ꯄꯣꯠꯁꯤ ꯁꯣꯜꯂꯤ ꯍꯥꯏꯕꯁꯤꯁꯨ ꯁꯣꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯅ ꯑꯩꯈꯣই ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯇꯕꯒꯤ ꯁꯣꯟꯕꯁꯤ ꯐꯖꯅ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯗꯁꯨ ꯀꯦꯁ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗ ꯁꯔꯚꯤꯁ ꯀꯦꯁ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯃꯣꯁꯟꯒꯤ ꯀꯦꯁ ꯑꯗꯨꯝꯕꯒ ꯑꯗꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯀꯦꯁ ꯃꯌꯥꯝ ꯂꯝ ꯃꯨꯟꯅꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯕꯒꯤ ꯑꯗꯨꯝꯕꯒꯤ ꯀꯦꯁꯇꯒꯤ ꯍꯦꯟꯅ ꯀꯦꯁ ꯑꯆꯧꯕ ꯑꯁꯤ ꯄꯥꯛ ꯎꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄ ꯀꯦꯁ ꯑꯗꯨꯅ ꯂꯣꯌꯔꯁꯤꯡꯗꯁꯨ ꯈꯤꯇꯪ ꯅꯥꯀꯟ ꯑꯃꯗꯤ ꯃꯌꯥ ꯊꯧꯕ ꯋꯥꯠꯄ ꯑꯁꯤ ꯄꯣꯠꯁꯦ ꯍꯦꯛ ꯀ꯭ꯔꯤꯃꯤꯅꯦꯜ ꯖꯁꯇꯤꯁꯀꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥ ꯊꯧꯕ ꯋꯥꯠꯄꯒꯤ ꯄꯣꯠꯁꯤ ꯍꯦꯛ ꯎꯕ ꯁꯨꯝꯕꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯑꯦ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯀꯦꯁꯀꯤ ꯂꯝ ꯃꯨꯟꯅꯕꯒꯤ ꯍꯥꯏꯗꯣ ꯑꯗꯨꯅ ꯄꯨꯔꯥ ꯆꯂꯥꯟ ꯀꯛꯄꯒꯤ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡ ꯆꯠꯈ꯭ꯔꯦꯕ ꯈꯤꯇꯪ ꯂꯣꯋꯔ ꯂꯦꯚꯦꯜꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯔꯥꯝ ꯖꯦꯠꯃꯂꯥꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯅ ꯀꯦꯁ ꯇꯧꯔꯀꯥꯟꯁꯤꯗ ꯀꯦꯁ ꯐꯥꯎꯕ ꯃꯣꯏ ꯀꯩ ꯇꯧꯔꯦ ꯄꯥꯅꯤꯡꯕꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯛꯊꯣꯛ ꯈꯕꯔꯗꯤ ꯃꯌꯥꯝ ꯏꯅꯣꯚꯦꯁꯟ ꯊꯣꯛꯂꯛꯇꯦꯅ ꯑꯗꯨꯅ ꯑꯥꯔꯒ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯑꯗꯥꯅ ꯑꯥꯔꯒ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯍꯥꯏꯗꯤ ꯂꯣꯒꯤ ꯄꯣꯏꯟ ꯑꯀꯨꯞꯄ ꯌꯥꯝ ꯄꯨꯊꯣꯛꯅꯔꯛꯇꯅ ꯇꯧꯅꯕꯁꯤ ꯄꯥꯛ ꯎꯗꯦꯕ ꯁꯨꯝ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯤꯡꯈꯠꯇꯅ ꯑꯗꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯍꯦꯟꯅ ꯂꯤꯡꯅꯕ ꯇꯧꯕꯁꯤ ꯌꯥꯝ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯥꯃꯣꯗ ꯑꯩꯈꯣꯏ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯂꯣꯟ ꯑꯃꯁꯨꯡ ꯀꯜꯆꯔꯒꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇꯒꯤ ꯈꯟꯒꯠꯂꯕꯁꯤꯡ ꯑꯩꯈꯣꯏ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯂꯥꯟꯊꯣꯛꯏ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯖꯦꯟ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗꯨꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁ꯭ꯌꯥꯝ CFNPD ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯁꯤ ꯑꯩꯈꯣꯏ ꯆꯤꯟ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯆꯤꯟꯗ ꯈꯛꯇ ꯑꯣꯏꯅ ꯂꯥꯎꯔꯒ ꯇꯧꯏ ꯍꯥꯏꯕ ꯃꯥꯅ ꯅꯨꯡꯉꯥꯡꯕ ꯑꯃ ꯐꯣꯡꯗꯣꯛꯏ ꯃꯁꯤ ꯏꯟꯀ꯭ꯂꯨꯗꯤꯡ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯁꯨ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯀꯣꯠ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯍꯜꯂꯣꯏꯁꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯀꯌꯥꯁꯤꯡꯅ ꯂꯥꯎꯕꯗꯤ ꯂꯥꯎꯀꯥꯟꯗ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯃꯤꯄꯥꯏ ꯄꯣꯛꯅꯔꯤꯁꯦ ꯑꯩꯈꯣꯏ ꯅꯨꯡꯗꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯛꯑꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯣꯠꯅꯕꯒꯤꯗꯃꯛ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯃꯤꯅꯤꯁꯇꯔꯅ ꯊꯝꯃꯤꯕ ꯋꯥꯐꯝꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕ ꯌꯥꯒꯦ ꯁꯤꯁꯤ ꯉꯁꯥꯏ ꯍꯥꯏꯔꯤꯗꯨꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗꯅ ꯂꯩ ꯍꯥꯏꯁꯤꯗꯤ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯆꯨꯝꯕꯤ ꯋꯥꯅꯤ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯥꯏ ꯀꯥꯟꯁꯤꯗ ꯋꯥꯍꯩꯁꯤꯒꯤ ꯃꯤꯅꯤꯡꯁꯤ ꯑꯗꯨ ꯉꯥꯛꯇꯪ ꯊꯝꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯔꯤꯂꯦꯇꯦꯠ ꯏꯁꯨ ꯃꯌꯥꯝ ꯁꯝꯅ ꯀꯔꯞꯁꯟ ꯂꯩꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯄꯨꯟꯅꯤ ꯍꯥꯏꯔꯅꯤ ꯀꯔꯞꯁꯟ ꯇꯧꯗꯕ ꯀꯅꯥꯅꯣ ꯌꯦꯡ ꯀꯥꯟꯁꯤꯗ ꯃꯤꯅꯤꯁꯇꯔ ꯂꯣꯏ ꯌꯥꯎꯔꯒꯅ ꯑꯩꯈꯣꯏꯅ ꯀꯥꯏꯊꯔꯛꯏꯁꯤ ꯀꯔꯞꯁꯟ ꯇꯧꯕꯗꯒꯤ ꯊꯕꯛ ꯍꯥꯞꯄ ꯀꯥꯟꯁꯤꯗ ꯄꯩꯁꯥ ꯄꯤꯕꯤ ꯀꯥꯟꯗ ꯍꯥꯞꯄꯒꯗꯤ ꯂꯥꯏꯔꯕ ꯃꯌꯥꯝ ꯂꯩꯊꯍꯧꯔꯦ ꯂꯥꯏꯔꯕꯁꯤꯗ ꯆꯤꯡꯅ ꯈꯔ ꯍꯦꯟꯅ ꯄꯩꯁꯥ ꯑꯩꯈꯣꯏ ꯃꯣꯏ ꯂꯝꯁꯨ ꯌꯣꯟ ꯌꯥꯗꯕꯅꯤꯅ ꯄꯩꯁꯥ ꯐꯪꯗꯕꯅꯤ나 ꯄꯩꯁꯥ ꯁꯣꯝꯗꯤ ꯂꯝ ꯌꯣꯜꯂꯒ ꯄꯩꯁꯥ ꯄꯤꯖꯔꯒ ꯊꯕꯛ ꯐꯪꯈꯤꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯏꯟꯇꯦꯒ꯭ꯔꯤꯇꯤ ꯍꯥꯏ ꯀꯥꯟꯁꯤꯗ ꯏꯁꯨꯁꯤ ꯌꯥꯝ ꯆꯥꯎꯔꯦꯕ ꯏꯟꯇꯦꯒ꯭ꯔꯤꯇꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯋꯥꯈꯜ ꯀꯩꯅꯣ
asomda arenda bin kanom ha kan da mayam civil society body mayam jong thoro nga mu da aduna integrity kan reba integrity to ri jam chaw si khoi corruption yahon gum si like angam like phan taman si school college mayam school phan ka han si oja mayam school phan ka school mayam sida suka ka da school lady si mayam ka han si ka integrity po ta ne ba sumai ni indre khoi integrity nga sa arenda bin kari hai khare ene sa I am kari hai khare adom no yeng le ba adong sai hai ba ganana hai minister hai maina loina mak scenery hai ji ma moi corruption le tabada khoi integrity phagakani hai kan sida minister corruption le tabaka legi ka asi bhau yeng sum thok ne ba aduna loina mak scenery hai ta se sa khoi gi integrity hai ba meaning si superficial loina matak ha ga sa tawn le ba ohai amani nang da confine do le ba issue so corruption gi adige education phan do gi sumyam si sumyam si do mo no uri am la la bra khali ताऊ मतम सुलो शले एखोय लो शले कुछ देखोय होयलन पाउ से दा एखोय सोशल मीडिया दा ngarang viral yo पाउ मसुं एखोय होयलन पाउ द वीडियो को न एखोय फोटो को न हाप पाउ से हेडलाइन थ्रिन हाप ए दा ngarang से एखोय मोइन हाई पाउ से लेदि से एखोय आईपीएस ऑफिसर मन वीडियो की पर्सन अनि मिया मांग दा चेराक पिखरे चेराक पिबगी एखोय वीडियो से वायरल ओरे यनिंग द फुंग कयाम फुंग तो हेबनी ओइबा पोसी ताम एखोय कक्चिंग बाजार एखोय ड्यूटी ताब पुलिस पर्स एखोय ट्रैफिक पुलिस अमगा एखोय बीडीएफ पर्सन अमगा अनि सि मथौ मसे खंग तोरम दे हाबे तमगी कक्चिंग बाजार दुगी ममांग मथदा मिया मांग द एखोय बुक्तल इलन बा पुसप तो हनमने हाइबा फोटो सि वायरल ओरे अदु वायरल ओरे पदगी होजि ओरि सि मोइ चेराक पिबुदि फै मदु अतोप जगह अमदा पब्लिक प्लेस तब जगह अमदा पिबन फतबरा मखोय मखोय वायरल हाले खोले ना कोई सोशल मीडिया तो फोंग गया फोंग दोनो थेंगना रे ngarang एखोय पाउसे सिम फोंग दोरे दो लखोलगलिबा खोंथांग सिदि ताउ कै हाय येंग बे सिदी फत्ता ब्राइन खल तसे मे मया मांगदा इंसल्ट तो नि तसे हागदी मांदा दंडी पीरे खाम रदना मया मांगदि काय हाजगी मा मोइन दंडी पीरे मी सिंदु अमोन अराय थोलक ngam खिदरा मा से अराय दुरिता जब मी यर मोइ अमोन थोलक ngam खिदरा मा मागी लेकाय थेना ngam खिदरा का हे पोजिशन खन खलो लिफाबा तसे ना खोइसु मोइ लो लेवल की एम्प्लॉय है को हाई लेवल एम्प्लॉय में ना आईएएस ऑफिसर में केस हो गया है दा प्रोसिक्यूशन सैंक्शन लो दे यारो मथंग मथंग लोरगा माई प्रोसीजर में जरिना प्रोसीजर चला कांसिदा मागी डिग्निटी का हैंडवा अदोगा दंडी सुपीबा सिल तकाले सिल मागी डिग्निटी तो पूरा हाथों पीरे अदोगा सब इंसल्ट हो पीरे अदोगा दंडी सुपीरे दंडी सुपी जो फरमा मथौ तो दे पी तामने सस्पेंशन चला लो मा दो तो याम लम हेलमगना अद सर्विस फॉर डिसमिस तो अदो साइना मा यामाने बुथोगा मना पारगा हाउ फन तो हलिका माइ तोरगदी याम इकाइ निगाय मोन याम इंसल्ट तो अदो ह्यूमिलेट तो पोरम चगिना सिदी फतो ब्राइ खले तामो याम नुवाइजे ngasi तामो ge sin yam kai thok pira kan ngasi koi tom tv the morning talk raising the voice ta koi sau ya bi da mutta koi senior journalist koi tamu podi phonjo bomusu koi amu hana tom tv mai kai de thaga sab du phonguk seri miyeng tabi mo sing ngasi goi na di times of manipur tom tv gi the morning talk raising the voice mikup asida miyam de kai na bi tanja du lojage mi pung khuri mo su pi na bi